ꯀꯩꯅꯣꯅꯦ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯕꯨ ꯅꯪꯅ ꯂꯥꯛꯇꯅ ꯏꯜꯂꯒ ꯇꯥꯜꯂꯤꯗꯨꯕꯣ? ꯕꯕꯥ ꯀꯩꯅꯣꯅꯦ. ꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯄꯥꯔꯦꯝꯕꯅ ꯐꯠ ꯍꯥꯏꯖꯤꯜꯂꯛꯏ. ꯁꯔ, ꯑꯩꯁꯦ ꯕꯦꯡꯗꯁꯨ ꯆꯠꯆꯔꯨꯔꯦ. ꯉꯁꯤꯗꯤ ꯁꯥꯔ ꯂꯥꯛꯇꯦ ꯍꯥꯏꯔꯛꯄ. ꯑꯗ ꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯆꯔꯕ. ꯁꯥꯔꯒ ꯎꯅꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯕ. ꯑꯗꯨꯒꯤ ꯁꯥꯔ ꯊꯤꯖꯔꯛꯄꯅꯤ. ꯍꯤꯌꯥꯏꯅꯨ ꯃꯥꯅ ꯈꯜꯂꯝꯂꯤꯗꯨꯒ ꯄꯥꯔꯦꯝꯕꯅ ꯍꯥꯏꯗꯣꯔꯛꯏꯁꯤꯒ ꯌꯥꯝ ꯈꯦꯠꯅꯔꯦ. ꯍꯧꯖꯤꯛꯇ ꯏꯀꯥꯏꯔꯛꯏ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡꯗꯨ. ꯈꯣꯏꯃꯨꯅ, ꯍꯥꯏ ꯕꯦꯃꯥ, ꯆꯪꯉꯨ, ꯆꯥ ꯂꯣꯜꯂꯛꯎ. ꯌꯨꯝꯗ ꯃꯤ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯇꯥꯟꯕꯗꯣ ꯃꯗꯨ ꯇꯧꯅꯨ. ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯒ ꯐꯖꯅ ꯆꯪꯍꯜꯂꯛꯎꯀꯣ. ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯥꯡꯒꯣꯟꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯁꯤ. ꯂꯦꯞꯄꯒ ꯁꯥꯕꯁꯤ ꯅꯨꯡꯉꯥꯏꯇꯦ. ꯅꯆꯟꯁꯦ ꯃꯉꯥꯎ ꯌꯥꯝ ꯊꯤꯖꯕꯅꯤ. ꯃꯥꯅ ꯉꯥꯡꯕ ꯋꯥꯗ ꯋꯥꯔꯧꯒꯅꯨꯀꯣ. ꯋꯥꯔꯧꯗꯦꯗ ꯁꯥꯔ. ꯍꯤꯌꯥꯏꯅꯨꯗꯨ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ, ꯏꯃꯨꯡ ꯆꯪꯗꯕꯤ. ꯃꯗꯨ ꯎꯕꯗ ꯈꯣꯏꯃꯨ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ, ꯑꯩꯃꯥ, ꯕꯦꯃꯥ, ꯁꯪꯉꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯃꯤ ꯂꯥꯛꯏꯁꯤ ꯆꯥꯒ ꯂꯣꯜꯂꯨꯆꯣ ꯍꯥꯏꯕꯅꯤꯅꯦ. ꯑꯧ, ꯍꯣꯏ ꯕꯕꯥ, ꯂꯣꯜꯂꯛꯀꯦ, ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ. ꯍꯥꯏꯔꯒ ꯏꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ. ꯄꯥꯔꯦꯝꯕꯒ ꯈꯣꯏꯃꯨꯒꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ. ꯀꯩ ꯂꯩꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩ ꯎꯅꯅꯤꯡꯉꯦ ꯍꯥꯏꯕꯕꯣ? ꯁꯥꯔ, ꯀꯩꯅꯣꯅꯦ, ꯑꯩꯁꯦ ꯍꯟꯗꯛ ꯁꯥꯔ ꯍꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯑꯦꯁꯤꯁꯇꯦꯟ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯁꯦꯂꯦꯛꯁꯟ ꯇꯧꯈꯤꯕꯗꯨꯅꯤ. ꯑꯣ, ꯍꯨꯏꯔꯦꯝ ꯄꯥꯔꯦꯝꯕ ꯃꯩꯇꯩ ꯍꯥꯏꯕꯗꯨ ꯏꯕꯨꯡꯉꯣ ꯑꯣꯏꯔꯦ. ꯑꯩꯁꯨ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯒꯨꯝꯗꯤ ꯇꯧꯕ, ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯕ. ꯑꯗ ꯁꯥꯔ, ꯑꯩꯁꯦ ꯁꯥꯔ ꯍꯣꯏꯅ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯊꯕꯛꯁꯦ ꯖꯣꯏꯟ ꯇꯧꯕ ꯉꯝꯖꯔꯔꯣই. ꯅꯣꯡꯃ ꯅꯤꯅꯤ ꯆꯣꯟꯊꯔꯒ ꯇꯧꯕ ꯌꯥꯒꯗ꯭रा ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ ꯁꯥꯔ. ꯀꯩ ꯑꯆꯤꯟꯕ ꯂꯩꯔꯕ? ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯒ ꯂꯩꯕ. ꯑꯗ ꯍꯌꯦꯡꯗꯒꯤ ꯂꯥꯌꯦꯡꯕꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯒꯗꯕ. ꯑꯗꯨꯒꯤ ꯑꯩꯁꯦ ꯁꯥꯔ ꯍꯣꯏꯅ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯖꯣꯏꯟ ꯇꯧꯕ ꯉꯝꯖꯔꯔꯣꯏ. ꯁꯥꯔꯅ ꯌꯥꯔꯒꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯄꯤꯕꯤꯌꯣꯅ ꯍꯥꯏꯒꯦ ꯂꯥꯛꯆꯕꯅꯤ. ꯈꯣꯏꯃꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯍꯣꯏ, ꯐꯔꯦ ꯐꯔꯦ. ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯕꯅꯤꯅ ꯀꯃꯥꯏꯅꯗꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯨꯅꯤ. ꯏꯃꯥꯗꯣ ꯍꯥꯟꯅ ꯂꯥꯌꯦꯡꯊꯣꯛꯎ, ꯑꯗꯨꯒ ꯅꯪꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯔꯨ. ꯍꯧꯖꯤꯛ ꯁ꯭ꯇꯥꯐꯀꯤ ꯃꯊꯧꯗꯤ ꯌꯥꯝ ꯇꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯌꯦꯡꯂꯒ ꯑꯩꯅ ꯃꯇꯝ ꯈꯔ ꯄꯤꯔꯕꯅꯤ. ꯑꯗꯨꯕꯨ ꯄꯥꯔꯦꯝꯕ, ꯑꯩꯒꯤ ꯊꯥꯖꯕꯗꯤ ꯃꯥꯡꯍꯟꯒꯅꯨꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ. ꯑꯩ ꯁꯥꯔꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯖꯔꯛꯑꯣꯏ. ꯁꯥꯔ, ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯖꯔꯒꯦ ꯁꯥꯔ. ꯍꯣꯏ ꯍꯣꯏ. ꯑꯗꯣ ꯅꯪꯕꯨ ꯀꯩ ꯂꯝꯗꯩꯅꯣ? ꯁꯥꯔ, ꯑꯩ ꯁꯥꯔ ꯍꯣꯏꯒꯤ SBI ꯕꯦꯡꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯩꯅꯤ. ꯍꯩꯃꯥ, ꯑꯗꯨꯗꯤ ꯌꯥꯝ ꯅꯛꯑꯦꯗꯅ. ꯑꯧ ꯁꯥꯔ. ꯑꯗꯨꯗꯤ ꯁꯥꯔ, ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ. ꯏꯃꯥꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯏ. ꯉꯥꯏꯈꯣꯅꯦ, ꯅꯆꯟꯅ ꯆꯥ ꯂꯣꯜꯂꯝꯈꯤꯅꯤ, ꯑꯗꯨ ꯊꯛꯑꯒ ꯍꯜꯂꯨ. ꯌꯥꯔꯅꯤ ꯁꯥꯔ, ꯃꯊꯪ ꯃꯇꯥꯡ ꯆꯥꯕꯗ ꯊꯛꯆꯔꯒꯦ. ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ, ꯊꯦꯡꯈ꯭ꯔꯦ. ꯍꯣ, ꯐꯔꯦ ꯐꯔꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩ ꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯒꯦ. ꯑꯁꯨꯝꯅ ꯄꯥꯔꯦꯝꯕ ꯈꯣꯏꯃꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯡꯒꯥꯜꯔꯣꯝꯗ ꯊꯣꯛꯂꯛꯏ. ꯑꯗꯨꯗꯤ ꯁꯥꯔ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ, ꯑꯩ ꯂꯩꯍꯧꯔꯦꯀꯣ. ꯍꯣꯏ ꯁꯥꯔ. ꯄꯥꯔꯦꯝꯕ ꯆꯠꯈ꯭ꯔꯦ. ꯈꯣꯏꯃꯨ ꯒꯦꯠ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯪꯂꯛꯏ. ꯍꯤꯌꯥꯏꯅꯨꯁꯨ ꯆꯥꯗꯨ ꯄꯥꯏꯔꯒ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯝꯃꯤ. ꯕꯕꯥ, ꯆꯥ ꯂꯩꯔꯦ. ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯕꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯋꯥꯁꯔꯨꯝ ꯆꯪꯈꯤꯕ꯭ꯔꯣ? ꯎꯗꯦꯅ. ꯆꯠꯈ꯭ꯔꯦ. ꯍꯤꯌꯥꯏꯅꯨꯗꯨ ꯁꯥꯎꯒꯠꯂꯛꯏ. ꯑꯩꯅ ꯆꯥ ꯋꯥꯅ ꯂꯣꯜꯂꯒ ꯁꯨꯃꯥꯏꯅ ꯊꯛꯇꯕꯤ ꯍꯦꯛ ꯆꯠꯈꯤꯕꯁꯦ ꯑꯩꯒꯤ ꯑꯁꯥꯎꯕꯤꯅꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯕꯕꯥ? ꯊꯋꯥꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯂꯣꯜꯍꯜꯂꯤꯅꯣꯕ? ꯑꯩꯕꯨ ꯃꯤꯔꯦꯝꯗꯧꯅ. ꯍꯩ, ꯃꯤꯗꯣ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩꯍꯧꯋꯦꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ. ꯃꯌꯨꯝꯗ ꯑꯅꯥꯕ ꯂꯩ ꯍꯥꯏꯔꯒ ꯑꯩꯅ ꯆꯥ ꯊꯛꯇ ꯌꯥꯔꯣꯏꯅ ꯏꯆꯥꯅ ꯁꯥꯎꯅꯤꯗꯅ ꯑꯗꯨꯝ ꯐꯥꯔꯒ ꯊꯝꯒꯗ꯭ꯔꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ. ꯑꯗꯨ ꯑꯣꯏꯁꯨ ꯊꯋꯥꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯥꯡꯈꯩ ꯂꯣꯜꯍꯟꯕꯤꯅꯨ. ꯃꯊꯪꯗꯩꯗꯤꯀꯣ ꯆꯥ ꯊꯛꯀꯗ꯭ꯔꯥꯅ ꯍꯪꯉꯨ, ꯑꯗꯨꯒ ꯂꯣꯟꯒꯦ, ꯅꯠꯇ꯭ꯔꯗꯤ ꯂꯣꯜꯂꯣꯏ. ꯕꯦꯃꯥ, ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ. ꯇꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ. ꯍꯥꯏꯔꯝꯗꯨꯅ ꯇ꯭ꯔꯦꯗꯣ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ. ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯑꯁꯨꯛ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯕꯁꯤꯕꯨ. ꯊꯣꯛꯑ ꯊꯣꯛꯑꯕ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤꯗ. ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯍꯤꯌꯥꯏꯅꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯍꯦꯟꯊꯣꯏꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯄꯥꯏꯔꯛꯏ. ꯍꯜꯂꯣ? ꯀꯩꯗꯣꯏꯅꯣ? ꯅꯪ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯆꯤꯟꯗꯦ, ꯐꯃꯨꯡꯗ ꯍꯤꯞꯄꯤꯌꯦ. ꯑꯩꯈꯣꯏꯗ ꯂꯥꯎꯗꯅ. ꯀꯩꯗꯧꯕ? ꯁꯤꯡꯖꯨ ꯆꯥꯁꯤ ꯂꯥꯛꯎ, ꯆꯥ ꯑꯔꯣꯟꯕꯁꯨ ꯂꯩ. ꯕꯣꯔꯥ ꯂꯩꯔꯝꯃꯣ, ꯏꯕꯣꯛ ꯃꯜꯂꯤꯀꯥꯗꯩ. ꯅꯪ ꯂꯥꯛꯄꯗ ꯑꯗꯨꯝ ꯂꯩꯔꯛꯑꯣ, ꯑꯩ ꯄꯩꯁꯥ ꯍꯟꯖꯤꯟꯕꯤꯒꯦ. ꯑꯣꯈꯥꯛꯇꯤ ꯇꯟꯕꯖꯥꯅꯤꯍꯦ ꯅꯪꯁꯦ. ꯑꯩ ꯁꯤꯡꯖꯨ ꯁꯦꯝꯃꯝꯒꯦ, ꯅꯪ ꯂꯥꯛꯑꯒ ꯁꯦꯝꯒꯦꯔꯣ? ꯕꯣꯔꯥ ꯂꯩꯕ ꯇꯜꯂꯗꯤ.
ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯂꯩꯖꯔꯛꯑꯒꯦ ꯂꯥꯛꯑꯣ ꯊꯝꯃꯦꯀꯣ ꯑꯣꯀꯦ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯍꯦꯟꯊꯣꯏꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯏ ꯏꯕꯦꯊꯣꯏꯅ ꯍꯩ ꯀꯥꯏꯗꯅꯣ ꯍꯤꯌꯥꯏ ꯍꯣꯏꯗ ꯀꯩ ꯑꯃꯨꯛ ꯆꯥꯗꯧꯔꯦ ꯁꯤꯡꯖꯨ ꯉꯟꯅ ꯍꯜꯂꯧꯀꯣ ꯍꯣꯔꯦꯟ ꯅꯄꯥꯒ ꯑꯩꯒꯅꯦ ꯁꯨꯁꯇꯤ ꯑꯃ ꯆꯠꯇꯧ ꯂꯩ ꯌꯦꯁ ꯃꯣꯝ ꯍꯤꯌꯥꯏꯅꯨꯒ ꯂꯥꯛꯃꯤꯟꯅꯧ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯝꯅꯕ ꯑꯣꯀꯦ ꯍꯦꯟꯊꯣꯏ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯊꯣꯔꯛꯑꯒ ꯑꯕꯣꯛ ꯃꯜꯂꯤꯀꯥꯒꯤ ꯍꯣꯇꯦꯜꯗ ꯆꯪꯂꯛꯏ ꯑꯕꯣ ꯍꯦꯟꯊꯣꯏ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯅꯣꯅꯦ ꯏꯁꯨꯕꯣ ꯕꯣꯔꯥ 50ꯒꯤ ꯂꯧꯒꯦ ꯑꯕꯣ ꯄꯤꯒꯦ ꯑꯂꯨ ꯕꯣꯔꯥ ꯃꯔꯣꯏ ꯕꯣꯔꯥ ꯂꯣꯏꯅ ꯌꯥꯎꯍꯜꯂꯧꯀꯣ ꯑꯕꯣ ꯍꯣꯏ ꯉꯥꯏꯈꯣ ꯑꯕꯣ ꯀꯤꯂꯤꯆꯅꯥ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯏ ꯀꯌꯥꯒꯤ ꯄꯤꯌꯨꯒꯦ 30ꯒꯤ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯑꯕꯣꯛ ꯃꯜꯂꯤꯀꯥꯅ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯌꯣꯝꯕꯤꯗꯨꯅ ꯄꯤꯕꯤꯔꯦ ꯁꯦ ꯍꯤꯌꯥꯏꯅꯨ ꯍꯣꯏꯗ ꯆꯥꯔꯨꯗꯣꯏꯔꯥ ꯑꯥꯎ ꯑꯕꯣꯛ ꯃꯥꯅ ꯁꯤꯡꯖꯨ ꯁꯦꯝꯃꯅꯤ ꯍꯥꯏꯌꯦ ꯐꯔꯦ ꯆꯥꯔꯨꯔꯣ ꯍꯣꯏ ꯑꯕꯣꯛ ꯆꯪꯉꯦꯀꯣ ꯍꯦꯟꯊꯣꯏ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯒꯦꯠꯇꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯀꯤꯆꯟꯗ ꯂꯩꯔꯝꯅꯤ ꯈꯪꯕꯅ ꯀꯤꯆꯟꯗ ꯑꯗꯨꯝ ꯆꯪꯉꯛꯏ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯤꯕꯦꯝꯃ ꯆꯥꯕ ꯑꯅꯤꯔꯛ ꯁꯥꯍꯜꯂꯤ ꯍꯣ ꯑꯩꯁꯨ ꯕꯣꯔꯥ ꯑꯁꯥꯕ ꯍꯧꯕ ꯉꯥꯏꯔꯤꯉꯩ ꯈꯔ ꯊꯦꯡꯈꯤꯕꯩꯅꯤ ꯕꯦꯝꯃ ꯌꯥꯔꯦ ꯈꯪꯉꯤꯁꯦ ꯄ꯭ꯂꯦꯠꯁꯤꯗ ꯍꯩꯗꯣꯔꯛꯑꯣ ꯍꯦꯟꯊꯣꯏꯁꯨ ꯄ꯭ꯂꯦꯠꯇꯨ ꯂꯧꯗꯨꯅ ꯕꯣꯔꯥꯒ ꯀꯤꯂꯤꯆꯅꯥꯒꯗꯣ ꯍꯩꯗꯣꯛꯏ ꯃꯥꯆꯧꯕꯤ ꯍꯣꯏꯗꯤ ꯂꯩꯈꯤꯕꯅꯤ ꯑꯩ ꯀꯧꯔꯨꯒꯦ ꯀꯧꯔꯅꯨ ꯃꯣꯏ ꯆꯥ ꯊꯛ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯕꯣꯔꯥꯁꯤ ꯈꯔ ꯊꯝꯃꯣ ꯍꯣꯔꯦꯟ ꯆꯥꯅꯕ ꯌꯥꯝ ꯌꯥꯝꯃꯤ ꯌꯥꯅꯤꯍꯦ ꯑꯝꯇ ꯑꯔꯦꯝꯕꯤ ꯌꯥꯝꯅ ꯆꯥꯒꯟꯗꯕꯤ ꯁꯥꯔꯛꯑꯅꯨ ꯂꯥꯎꯔꯤꯕ ꯊꯤꯕꯣꯡꯗꯨꯒ ꯕꯣꯔꯥꯁꯤ ꯈꯔ ꯊꯝꯖꯤꯜꯂꯝꯃꯨ ꯀꯥꯏꯅ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯑꯩꯁꯤ ꯊꯕꯤꯁꯦ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯗ ꯂꯥꯟꯕ ꯌꯥꯎꯒꯦ ꯌꯥꯔꯦ ꯆꯥꯔꯖ ꯂꯥꯎ ꯐꯝꯃꯣ ꯍꯤꯌꯥꯏꯅꯁꯨ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯔꯛꯏ ꯍꯦꯟꯊꯣꯏ ꯆꯥꯅ ꯅꯨꯄꯤꯌꯥ ꯅꯍꯥꯟꯒꯤ ꯑꯩꯅ ꯊꯦꯡꯖꯤꯟꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛꯀ ꯊꯦꯡꯅꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕꯨ ꯍꯤꯌꯥꯏꯅꯨ ꯉꯁꯥꯏ ꯄꯥꯔꯦꯝꯕ ꯂꯥꯛꯄꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯅꯪꯅꯗꯣ ꯍꯥꯏꯔꯒ ꯅꯍꯥꯟ ꯅꯪꯅ ꯋꯥꯏꯁꯤꯜꯂꯨꯕ ꯅꯨꯄꯥꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯍꯦꯟꯊꯣꯏꯗꯣ ꯉꯛꯅ ꯃꯥꯗꯤ ꯀꯩꯗꯧꯕ ꯅꯠꯇꯦ ꯑꯩ ꯍꯪꯕ ꯂꯥꯛꯑꯝꯃꯤꯔꯣ ꯍꯤꯌꯥꯏꯅꯨ ꯃꯃꯤꯠ ꯄꯩꯅ ꯅꯠꯇꯦꯍꯦ ꯑꯩꯈꯣꯏ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯑꯝꯕꯅꯤ ꯍꯦꯟꯊꯣꯏꯗꯣ ꯚꯥꯞ ꯐꯖꯤꯜꯂꯛꯏ ꯅꯪ ꯍꯥꯏꯅꯕ ꯂꯥꯛꯑꯝꯃꯤꯔꯣ ꯅꯠꯇꯦ ꯕꯕꯥ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤꯔꯕ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯑꯝꯕꯅꯤ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯍꯣꯏꯍꯦ ꯑꯩꯗꯤ ꯅꯪꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏꯕ ꯅꯤꯡꯗꯅꯅꯦ ꯇꯥꯟꯊꯣꯛꯂꯨꯏꯅꯤ ꯑꯗꯨꯒ ꯕꯕꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯣꯏ ꯂꯩꯔꯝꯃꯤ ꯅꯪꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯕꯤꯗꯨ ꯇꯧꯔꯤꯔꯥ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯇꯥꯟꯊꯣꯛꯏꯅꯣꯕ ꯀꯅꯥꯅ ꯈꯪꯖꯅꯤꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯅꯃꯥꯏ ꯈꯨꯇꯛꯇꯤ ꯑꯗꯨ ꯅꯨꯄꯤ ꯍꯌꯦꯡꯗꯤ ꯑꯉꯥꯡꯗꯨ ꯂꯨꯝꯕ ꯆꯠꯂꯨꯁꯤ ꯍꯌꯦꯡꯅ ꯀꯔꯤ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯛꯇꯧꯔꯦ ꯅꯃꯥꯏꯗ ꯊꯛꯎꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯕꯦꯝꯃ ꯑꯗꯣ ꯅꯪꯕꯨ ꯑꯉꯥꯡꯗꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯣ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯕꯗꯨꯗ ꯁꯥꯟꯅꯒꯦ ꯈꯜꯂꯤꯔꯣ ꯀꯥꯏꯗꯩ ꯁꯥꯟꯅꯕꯅꯣꯍꯦ ꯑꯁꯨꯛ ꯅꯨꯡꯁꯤꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯅꯨꯡꯁꯤꯕꯩ ꯁꯪꯁꯥꯔꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤꯀꯣ ꯀꯩꯗꯧꯒꯦ ꯍꯥꯏꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯒꯤ ꯁꯪꯁꯥꯔꯁꯤꯗꯕꯨ ꯆꯪꯈ꯭ꯔꯕꯗꯤꯅꯦ ꯃꯤꯁꯤꯡꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯎꯔꯛꯑꯅꯤ ꯃꯥꯒꯤ ꯃꯤꯗꯣ ꯑꯗꯨꯈꯛ ꯃꯤ ꯑꯣꯏꯅ ꯃꯁꯤꯡ ꯊꯥꯔꯛꯑꯅꯤ ꯄꯨꯔꯥ ꯅꯨꯡꯁꯤꯕꯁꯦ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯥꯅꯤ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯁꯨ ꯃꯤ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯁꯥ ꯑꯁ ꯌꯥꯔꯦ ꯑꯝꯇ ꯆꯥꯔꯤꯁꯤ ꯇꯨꯃꯤꯟ ꯆꯥꯎ ꯑꯣꯀꯦ ꯕꯦꯕꯤ ꯑꯗꯣ ꯃꯃꯥꯅ ꯑꯩꯈꯣꯏꯗ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯥꯏ ꯍꯣꯔꯦꯟ ꯃꯣꯏ ꯍꯜꯂꯛꯑꯒ ꯊꯤꯟꯒꯦ ꯍꯥꯏꯌꯦ ꯆꯥꯍꯣꯏ ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯅꯣ ꯁꯣꯁꯇꯤ ꯑꯃ ꯆꯠꯅꯤ ꯍꯥꯏꯍꯧꯕꯅꯤ ꯑꯣ ꯅꯇꯣꯝ ꯂꯩꯔꯁꯨ ꯌꯥꯗ꯭ꯔꯣ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯌꯨꯝꯗ ꯆꯥꯎꯕꯅꯤꯅ ꯀꯤꯌꯦ ꯅꯨꯄꯥꯗ ꯋꯥꯏꯁꯤꯟꯕꯗꯤ ꯀꯤꯔꯝꯃꯣꯏ ꯌꯥꯔꯦ ꯂꯥꯛꯅꯤꯡꯗ꯭ꯔꯁꯨ ꯂꯥꯛꯑꯣ ꯑꯣꯀꯦ ꯀꯣꯟ ꯐꯦꯡꯉꯝꯃꯣ ꯐꯦꯡꯖꯒꯦ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯏꯕꯦꯍꯥꯏꯕꯤꯗ ꯍꯥꯏꯔꯝꯃꯒ ꯍꯦꯟꯊꯣꯏ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯑꯊꯣꯏꯕ ꯃꯥꯂꯦꯝꯗ ꯀꯣꯜ ꯇꯧꯔꯛꯏ ꯃꯥꯂꯦꯝꯁꯨ ꯀꯥꯗ ꯂꯩꯕ ꯑꯣꯏꯕꯅ ꯐꯣꯟ ꯂꯥꯛꯂꯤꯕꯗꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯇꯥꯏꯌꯦ ꯀꯩꯗꯧꯏꯅꯣ ꯐꯤꯔꯣꯜ ꯊꯨꯞꯆꯤꯜꯂꯝꯕꯅꯤ ꯑꯣ ꯌꯥꯏꯐꯕꯤꯅ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣꯌꯦ ꯀꯃꯥꯏ ꯇꯧꯕ ꯀꯩꯒꯤꯅꯣ
ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯩ ꯅꯝꯕꯔ ꯂꯧꯔꯒ? ꯑꯣ ꯈꯪꯗꯦ ꯑꯩꯁꯨ ꯃꯤꯅ ꯄꯤꯌꯨ ꯍꯥꯏꯔꯛꯄꯩ ꯍꯥꯏꯕꯅꯦ. ꯄꯤꯔꯨꯅꯨꯗ ꯃꯔꯝ ꯂꯩꯇꯦ. ꯃꯔꯨꯞꯅ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯄꯤꯅꯤꯡꯗꯕ ꯃꯥꯜꯂꯤ. ꯅꯪ ꯌꯥꯝ ꯋꯥꯔꯦ ꯏꯕꯨꯡꯉꯣ. ꯃꯔꯝ ꯂꯩꯇꯅ ꯀꯩ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ? ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯔ ꯀꯧꯅꯔꯤꯗꯣ ꯑꯗꯨ ꯃꯉꯥꯏ. ꯑꯩ ꯅꯨꯄꯤ ꯅꯍꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ, ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯣ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ, ꯑꯩ ꯄꯤꯖꯔꯔꯣꯏ. ꯍꯌꯦꯡꯗꯤ ꯁ꯭ꯀꯨꯜ ꯆꯠꯁꯤ. ꯍꯣꯏ ꯍꯣꯏ. ꯑꯩ ꯊꯝꯃꯒꯦꯀꯣ. ꯑꯣꯀꯦ ꯕ꯭ꯔꯣ, ꯊꯝꯃꯣ. ꯑꯅꯤꯗꯣ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ. ꯃꯥꯂꯦꯝ ꯋꯥꯈꯜꯗ ꯍꯤꯌꯥꯏꯅꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ. ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯗꯨꯒꯤ ꯑꯔꯤꯕꯤꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯉꯤꯁꯤꯕꯣ? ꯉꯥꯏꯈꯣꯅꯤ, ꯑꯩꯅ ꯑꯔꯤꯕꯤ ꯍꯥꯏꯔꯤꯁꯤ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯋꯥꯍꯟꯖꯥꯠꯅꯣ? ꯅꯠꯇꯦ, ꯑꯩꯅ ꯃꯥꯒꯤ ꯆꯍꯤ ꯈꯪꯉꯨꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯔꯤꯕꯤ ꯑꯗꯨꯝ ꯀꯧꯏꯁꯤꯅ ꯀꯩꯒꯤ? ꯍꯣꯏꯗ, ꯍꯧꯖꯤꯛꯇꯤ ꯀꯣꯂꯦꯖ ꯀꯥꯔꯗꯤ ꯑꯔꯤꯕꯤ ꯂꯣꯏ ꯆꯤꯡꯉꯝꯅꯤ. ꯃꯔꯝꯗꯤ ꯀ꯭ꯂꯥꯁ 6-7 ꯀꯥꯔꯛꯄꯗꯩ ꯑꯉꯥꯡꯈꯩꯗꯤ ꯂꯣꯏ ꯂꯨꯍꯣꯡꯅꯔꯦ. ꯑꯗꯨꯅ ꯀꯣꯂꯦꯖ ꯀꯥꯔꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯤꯔꯕꯅꯤ. ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯏ ꯅꯨꯄꯤꯗꯣ. ꯑꯗꯣ ꯃꯁꯛꯇꯨ ꯌꯦꯡꯕꯗ ꯈꯔꯗꯤ ꯈꯠꯄ ꯃꯥꯜꯂꯤ. ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯩ ꯃꯑꯣꯡ ꯑꯃꯗꯤ ꯌꯥꯎꯔꯤ. ꯃꯀꯣꯛꯇ ꯑꯃꯨꯛ ꯐꯠ ꯊꯥꯖꯤꯜꯂꯒ ꯀꯩꯅꯣ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯜ ꯂꯩꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯏꯊꯧ ꯑꯃꯒꯨꯝ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯤꯁꯤ. ꯑꯩꯅ ꯅꯨꯡꯁꯤꯗꯧꯁꯨ ꯂꯩꯇ꯭ꯔꯕꯁꯤꯗꯥꯕ. ꯀꯥꯟꯅꯗꯦ, ꯂꯥꯏꯔꯤꯛ ꯄꯥꯎꯒꯦ ꯍꯥꯏꯔꯒ ꯃꯥꯂꯦꯝꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ. ꯀꯦꯕꯤꯅ ꯀꯦꯅꯨꯋꯥ, ꯍꯣ ꯀꯦꯅꯨꯋꯥ ꯀꯧꯗꯅ ꯂꯥꯛꯏ. ꯍꯣ ꯀꯦꯅꯨꯋꯥ, ꯀꯩꯅꯣ? ꯀꯦꯕꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯤ. ꯀꯩꯗꯩꯅꯣ ꯅꯪꯕꯣ? ꯐꯤ ꯂꯣꯏꯁꯤꯜꯂꯝꯕꯅꯦ. ꯁꯦ, ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯁꯥꯕ ꯂꯤꯛꯇꯣ ꯂꯣꯏꯔꯦ, ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ. ꯀꯦꯅꯨꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯑꯌꯥ, ꯏꯃꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ. ꯄꯥꯝꯖꯔꯕꯣ? ꯄꯥꯝꯃꯤ. ꯁꯟ ꯀꯌꯥꯅꯣ? ꯁꯟ 10 ꯈꯛꯇꯅꯤ. ꯃꯊꯪꯗꯤ ꯁꯤꯗ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯁꯥꯗꯣꯏꯅꯤ ꯏꯆꯥꯒꯤ. ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯏꯆꯥꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯖꯣꯞ ꯆꯠꯄ ꯌꯥꯄꯣꯟꯇꯦꯅꯦ. ꯏꯃꯥꯅ ꯏꯆꯥꯒꯤ ꯋꯥꯠꯇꯅꯕ ꯂꯣꯏ ꯍꯥꯞꯇꯧꯔꯤꯕꯅꯤ. ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤꯗꯤ ꯀꯩ ꯂꯩꯕꯤꯔꯒꯦ? ꯃꯥꯒꯤꯗꯤ ꯑꯩꯅ ꯀꯩꯗꯧꯕꯩ ꯂꯩꯗꯣꯏꯕ? ꯅꯠꯇꯦ, ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ? ꯏꯆꯥ ꯅꯠꯇꯦ, ꯑꯗꯨꯅ ꯂꯩꯐꯝ ꯊꯣꯛꯇꯦ. ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯕꯥꯒꯤ ꯃꯆꯥꯁꯨ ꯅꯠꯇꯦ. ꯏꯃꯥꯅ ꯆꯦꯜꯂꯛꯄꯅꯤ. ꯕꯕꯥꯒꯤ ꯃꯔꯜꯅ ꯈꯨꯁꯤ ꯇꯧꯕꯁꯦ ꯑꯩ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯅ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯇꯧꯔꯒꯦ. ꯀꯔꯤꯒꯤ ꯏꯆꯥꯅ ꯊꯕꯛ ꯇꯧꯗꯣꯏꯕ? ꯑꯁꯦꯡꯕ ꯅꯄꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯃꯥꯅꯤꯗꯅ. ꯑꯗꯨꯅ ꯀꯔꯤꯒꯤ ꯏꯆꯥꯅ ꯋꯥꯈꯜ ꯍꯟꯊꯗꯣꯏꯅꯣ? ꯏꯃꯥꯒꯤ ꯏꯔꯜꯗꯤ ꯏꯆꯥꯒꯤꯁꯨꯅꯤ. ꯃꯥꯅ ꯑꯩ ꯂꯧꯕꯤꯔꯤꯕꯅꯤꯅꯅꯦ, ꯏꯆꯥꯁꯨ ꯃꯥꯅ ꯊꯥꯛꯄ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ ꯀꯩꯅꯣ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯑꯗꯨꯅꯤ, ꯅꯄꯥꯇꯣꯟꯅ ꯅꯪꯕꯨ ꯊꯤꯅ ꯇꯧꯕ꯭ꯔꯥꯅꯦ? ꯇꯧꯗꯦꯗ ꯑꯗꯨꯕꯨꯗꯤ. ꯑꯗ ꯁꯨꯝ ꯃꯥꯂꯦꯝ ꯂꯩꯕꯁꯤꯗ ꯍꯥꯏꯕꯅꯤ. ꯀꯩꯁꯨꯝ ꯋꯥꯔꯨꯅꯨ ꯏꯆꯥꯁꯤꯗꯤ. ꯈꯔ ꯂꯩꯔꯒ ꯑꯩꯅꯅꯦ ꯃꯥꯁꯨ ꯌꯨꯝꯁꯤꯗꯩ ꯇꯥꯟꯊꯣꯛꯈ꯭ꯔꯗꯧꯅꯤ. ꯀꯃꯥꯏꯅ? ꯃꯇꯝꯗꯨꯗ ꯈꯪꯉꯣ, ꯊꯕꯛ ꯑꯣꯏꯅ ꯇꯧꯒꯦ. ꯑꯁ ꯏꯃꯥ, ꯇꯧꯔꯨꯅꯨꯗ. ꯃꯤ ꯕꯥꯇꯣꯟꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯕ. ꯍꯩ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯁꯦ, ꯊꯝꯖꯤꯟꯖꯔꯣ. ꯑꯩ ꯊꯣꯛꯑꯒꯦꯀꯣ. ꯃꯐꯝ ꯆꯥꯅ ꯊꯝꯃꯨ, ꯑꯃꯨꯛ ꯍꯨꯔꯥꯟꯕꯤꯈꯤꯅꯤ. ꯍꯣꯏ ꯏꯃꯥ. ꯀꯦꯕꯤ ꯊꯣꯛꯈ꯭ꯔꯦ. ꯀꯦꯅꯨ ꯂꯤꯛꯇꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ. ꯏꯄꯥ ꯍꯥꯟꯅ ꯂꯥꯏꯔꯕ ꯑꯣꯏꯔꯝꯃꯁꯨ ꯏꯄꯥꯇꯣꯟꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯊꯨꯡꯉꯤꯁꯦ. ꯀꯦꯅꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯐꯗꯤ ꯐꯖꯥꯅꯤꯍꯦ. ꯔꯦꯛꯁꯅ, ꯚꯥꯏ, ꯁꯤꯇꯝꯅ, ꯅꯍꯥꯟ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯗꯨꯝ ꯌꯥꯗ꯭ꯔꯣ? ꯌꯥꯏ. ꯑꯩꯗꯤ ꯑꯃ ꯋꯥ ꯉꯥꯡꯗꯕꯤ ꯒꯥꯔꯤ ꯊꯧꯕꯤꯗꯣ ꯄꯥꯝꯃꯤꯕꯣ. ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯍꯪꯕꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯗ. ꯑꯗꯣ ꯃꯊꯪ ꯊꯦꯡꯅꯔꯗꯤ ꯅꯝꯕꯔ ꯂꯧꯍꯧꯁꯤ. ꯑꯩꯗꯤ ꯉꯔꯥꯡꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯗꯩ ꯐꯦꯁꯕꯨꯛꯇꯩ ꯂꯣꯏ ꯊꯤꯔꯝꯅꯤ. ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛꯇꯣ ꯃꯥꯟꯕ ꯑꯝꯇ ꯍꯦꯛ ꯊꯦꯡꯅꯗꯦ. ꯄꯥꯏꯔꯝꯗꯕꯁꯨ ꯌꯥꯏ. ꯑꯗꯣ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯀꯣꯏꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯌꯦ. ꯍꯌꯦꯡ ꯀꯣꯂꯦꯖ ꯃꯇꯝꯗ ꯆꯠꯁꯤ. ꯑꯗꯨꯒ ꯐꯪꯕ꯭ꯔꯥ ꯌꯦꯡꯁꯤ. ꯗꯤꯄꯥꯔꯠꯃꯦꯟꯗꯣ ꯈꯪꯉꯝꯃꯗꯤꯅꯦ ꯏꯔꯥꯏ ꯂꯥꯏꯅ ꯊꯤ ꯐꯪꯒꯗꯕꯅꯤ. ꯃꯃꯤꯡ ꯄꯥꯎ ꯈꯪꯗꯕ ꯃꯤꯗꯨꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯪꯗꯣꯏꯕ? ꯌꯥꯔꯦ, ꯅꯪ ꯑꯝꯇ ꯂꯦꯞꯍꯧꯔꯣ. ꯍꯣꯏ ꯑꯣꯖꯥ, ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯍꯌꯦꯡ ꯉꯟꯅ ꯊꯤꯕ ꯆꯠꯁꯤ. ꯑꯣꯀꯦ. ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ. ꯑꯌꯨꯛꯅꯤ.
School timing dani hiyai no ga henthoi ga na hana malem hoi bu ngai du na lerami. Malem hoi su ibo hal na thilam du na chatkri. Henthoi mang da chatkri ba ahum du da kaura i. Bungo amta ngai khone. Hiyai no na kaino bungo hai bo. English da common oina brother hayo sono minyam ni ba man kiri. Brother ahum amta ngai bi ko ba. Athoi bo isu lai thura i naw to na. Kai hai ge che. Che kai na. Naw ton ta dra du na. Che kai hai bano ta dre. Oh che gi bungo nakhoi ahum gi ming do che dam ta hai bi ram ba ya ga dro. Athoi bana che kai le ge khoi gi ming hang si bo. Kishu lai te ibungo sing se yam nung shi ba. Ada che na shum nung shi da na hang bani. Hai dok pa ya da bro. Yai de che kishu kai de. Adu de hai ro. Ai gi na athoi ba ma gi na naw ton. Aduga ma gi na hai ba lu jing ai oza mana kausila i. Oh la ge sir. La hoi che akoi chale ko sir na kaure. Hai raga ahum mak chen kri hen thoi na. Oi amta ngai ko. As chat kri ne. Hiyai no isau la nga i. Ngasai na phat hango ba kai doge ha. Wati su dana dum lai thui. Nang oi roi hang do bo mi dana hang di. Aduga hangoi da ba ngak ta hangi. Lao chasi lao oi roi nang. Ai na ro si bo mi na chat ki ba do ba. Ai su phajana de hangi dana. Hang da ba di na te ba. Yare lao. Ashum na makoi shu college tamna adu mak chat kri. College suti thana rakpa matam ni. Rex ka sitam gadu hiyai nu hoi bu yengli. College da lakliba mi singdu da hangdaw basu maming khangda banina upai leiti. Aduna thorak liba singdu da yawbra yengba natana. Ngai hak sum yenglam laga maya marak tu da urak lamali. Rex na, bye, ale re. Sitam su yengi, karai. Tu, ale re. Oh, ure. Lao chang slaw. Makoi ani hiyai no hoigi matung da inai. Maya marakta sum changsilaga tanabani. Rex di khangau da khudi thikri. Mana khudi thiri du sunupi amadani. Swekri. Nupi do fat yeng thura i. Rex nupi do gi masak tu ubada. Rex khangna. Oi ma, sire. Sitamna. Kidoragi bai. But, tu, ada but. Karai no. Tu, sida lepi se. Askai di but no he. Mi nupi ne. Ha, kaino. Asibu nupi ro. Asuk thi ba se. Hoi he, mi ta ni tam ngang. Thong thi re. Mi bo ye khangan banga mama kai thi ne. Yar lo. Akoi ni gi nupi do kai mang khra bi khang de. Nang se na ri ngai da ba akoi nupi ga mang kre. Aya, asing mi mang kre. Kai le khra ge. Nang ibu matang yam cha di. Tusin yen tusila de khoi nupi de tusilo. Adu su nati. Nang ibu nang. Yar lo da thi se. Ashumna makoi ani na hiyai no hoi do thi ba ya ba thiri. Adu bu phang ba kau ba leiti. Mayum da han khraba mali Rex na. Sa ida. Mit mang da le ma mang ki ba se. Sinang thon ba ngak tani. Adu bo ina ro. Yare halas lo. Matang ay mang halin nang na. Is nang khaklo matam mangi se. Yare taning di just lo. Ashum na makoi ani do mayum da han kre. Hiyai no hoigi wari sananing na sanaba phangdri.